chắc chồng này đi. Chú sẽ đi gì đủ mày ơi. Ai ơi mà. Che Kutsari Good morning ma'am. ꯑꯩꯁꯦ ꯀꯨꯏꯔꯦꯕ ꯔꯟꯅꯤꯡ ꯆꯦꯟꯗꯕꯀꯣ ꯑꯗꯣ ꯍꯛꯆꯥꯡꯁꯤꯁꯨ ꯈꯔ ꯅꯣꯏꯊꯣꯛꯏꯁꯦ ꯄꯥꯁꯟꯅꯕ ꯑꯗꯨꯒꯒꯤꯗꯤ ꯈꯤꯇꯪ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯁꯦ ꯆꯦꯟꯕ ꯍꯥꯏꯗꯤ ꯔꯟꯅꯤꯡ ꯈꯔ ꯊꯣꯛꯀꯦꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯁꯥꯡꯁꯦ ꯁꯣꯔꯣꯛ ꯃꯆꯤꯟꯐꯥꯎ ꯆꯦꯟꯕ ꯉꯝꯃꯝꯃꯤ ꯑꯗꯣ ꯀꯥꯈꯨꯏ ꯂꯦꯞꯄꯨꯔꯕꯅꯤꯅ ꯉꯁꯤꯁꯦ ꯉꯝꯗꯦꯕꯀꯣ ꯊꯕꯥꯛꯁꯦ ꯄꯨꯔꯥ ꯆꯦꯛꯈꯥꯏꯕꯤ ꯇꯧꯋꯤ ꯑꯍꯥꯟꯕꯅꯤꯅ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯈꯛꯇ ꯂꯦꯞꯄꯒ ꯈꯣꯡꯅ ꯆꯠꯂꯤ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯔꯟꯅꯤꯡꯗꯒꯤ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯏꯃꯨꯡ ꯃꯥꯡꯒꯣꯟꯒ ꯁꯤꯠꯆꯟꯗꯅ ꯋꯥꯏꯒ ꯁꯤꯠꯆꯟ ꯈꯣꯠꯆꯟꯗꯅꯅꯦ ꯂꯣꯏꯅ ꯂꯣꯏꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯄꯨꯡ 6 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯄꯞ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯋꯥꯏ ꯇꯩꯊꯣꯛꯑꯦ ꯈꯥꯂꯤ ꯀꯥꯔꯄꯦꯠꯁꯤꯗ ꯇꯩꯒꯗ ꯋꯥꯠꯂꯤ ꯍꯥꯏꯗꯤ ꯇꯥꯆꯧꯒꯤ ꯔꯨꯝꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯔꯨꯝꯗꯣ ꯑꯗꯨꯗꯣ ꯈꯛꯇ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯥꯔꯄꯦꯠꯁꯦ ꯑꯩꯅ ꯁꯠ ꯇꯧꯅꯅ ꯋꯥꯏꯁꯦ ꯇꯩꯊꯣꯛꯑꯦꯕꯀꯣ ꯋꯥꯏꯁꯦ ꯇꯩꯔꯤꯉꯩ ꯁꯔꯁꯤꯗꯁꯨ ꯐꯣꯟ ꯂꯥꯛꯁꯟꯗꯅꯅꯦ ꯐꯣꯟꯁꯤꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯋꯥꯏ ꯇꯩꯊꯣꯛꯑꯦ ꯋꯥꯏ ꯇꯩ ꯂꯣꯏꯔꯒ ꯂꯨꯖꯊꯣꯛꯑꯦ ꯂꯨꯖꯊꯣꯛ ꯂꯣꯏꯔꯒ ꯂꯥꯏ ꯁꯦꯕꯥꯒꯤ ꯂꯩ ꯍꯦꯛꯑꯦ ꯅꯨꯃꯤꯠꯀꯤ ꯍꯦꯛꯏꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯆꯥ ꯂꯣꯟꯊꯣꯛꯑꯦ ꯆꯥ ꯂꯣꯟꯊꯣꯛ ꯂꯣꯏꯔꯒ ꯆꯥꯔꯦ ꯃꯃꯥꯒꯩꯒ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯇꯟ ꯑꯃꯈꯛꯇꯪ ꯆꯥꯏꯌꯦꯕꯀꯣ ꯑꯅꯤ ꯆꯥꯗ꯭ꯔꯦ ꯈꯔ ꯗꯥꯏꯠ ꯇꯧꯕꯒꯤ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯩ ꯆꯥ ꯊꯛꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯐꯤ ꯈꯔ ꯁꯨꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯁꯨꯔꯔꯣꯏꯕ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯒꯗꯕ ꯂꯩꯔꯤ ꯏꯗꯤꯠ ꯇꯧꯗ꯭ꯔꯤ ꯃꯇꯝꯗꯣ ꯁꯪꯉꯔꯣꯏ ꯏꯗꯤꯠ ꯇꯧꯕꯒꯤ ꯑꯗꯨꯗꯨꯅ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯏꯗꯤꯠꯁꯦ ꯇꯧꯊꯣꯛꯑꯒ ꯂꯣꯏꯊꯣꯛꯀꯦ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯃꯇꯝ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯝ ꯁꯨꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯗꯤꯠ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯄꯥꯏ ꯍꯟꯕꯗꯤ ꯌꯦꯡꯉꯨꯏ ꯑꯩꯈꯣꯏ ꯃꯄꯥ ꯖꯧꯔꯦ ꯑꯩ ꯌꯦꯡꯕ ꯊꯣꯛꯏꯅꯤ ꯑꯗ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯄꯩꯁꯥꯒꯤꯗꯃꯛꯇ ꯁꯨꯔꯤꯃꯤ ꯃꯣꯏꯁꯦ ꯆꯥꯒ ꯊꯛꯑꯝꯃꯣꯏꯀꯣ ꯍꯥꯟꯅꯦ ꯃꯣꯏ ꯀꯩꯅꯣꯅ ꯁꯨꯍꯟꯕꯅꯤꯅ ꯆꯥꯅꯕ ꯄꯤꯕ꯭ꯔꯣ ꯑꯣ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯑꯗꯨꯗꯒꯤ ꯆꯥꯛ ꯊꯣꯡ ꯃꯇꯝ ꯌꯧꯔꯛꯑꯦꯅ ꯆꯪꯉꯦ ꯑꯗꯨꯗꯩ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯣ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯑꯃ ꯊꯣꯡꯉꯦ ꯃꯦꯔꯥꯃꯦꯁ ꯑꯣꯏꯕꯅꯤꯅ ꯉꯁꯤꯁꯦ ꯊꯥꯡꯖꯅꯤꯅ ꯑꯗꯨꯒꯒꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯏꯕ ꯑꯗꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯒꯀꯣ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯦ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯈꯛꯇꯪ ꯃꯍꯤ ꯂꯥꯡꯇꯛꯅ ꯊꯣꯡꯉꯦ ꯁꯤꯗ ꯃꯦꯔꯥꯃꯦꯁꯀꯤ ꯑꯂꯨ ꯑꯃꯦꯠꯄ ꯑꯗꯨꯒ ꯁꯤꯅ ꯈꯥꯃꯦꯟ ꯕꯖꯥꯔꯅꯤ ꯀꯥꯊꯣꯛꯈꯔꯦ ꯁꯤꯅ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯊꯣꯡꯕ ꯆꯥꯔꯒꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯉꯁꯥꯏꯒꯤ ꯄꯥꯏꯕ ꯍꯟꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯣꯃꯣꯏꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯀꯨꯡꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯣꯔꯣꯛꯇ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯨꯝ ꯄꯣꯠ ꯆꯣꯠꯂꯞ ꯑꯗꯨꯝ ꯐꯝꯃꯒꯅꯦꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯅ ꯁꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯅꯛꯅꯩꯅꯤꯗꯣ ꯑꯩꯈꯣꯏ ꯕꯤꯁꯣꯖꯤꯠꯁꯦ ꯇꯧꯔꯤꯁꯦ ꯃꯁꯝꯁꯤꯗ ꯂꯕꯔ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯎꯔꯥꯕꯤꯜꯒꯤ ꯄꯨꯄꯨ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯍꯟꯈꯤꯗꯣꯔꯦꯕ ꯑꯗꯩ ꯄꯩꯁꯥ ꯍꯥꯞꯄꯤꯔꯝꯃꯤꯅꯦ ꯃꯆꯨꯗ Chị đi. Bố sẽ bây giờ sẽ ai ạ? pꯩꯁꯥ ꯆꯦꯈꯥꯏꯔꯤꯅꯦ ꯕꯤꯔꯤꯠ ꯅꯁꯛꯇꯣ ꯇꯞ ꯄꯥꯎ ꯉꯝꯗꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯎꯔꯤꯅꯦ Trên sải tôi tàu trong hạt không mua gì thì ꯑꯩꯈꯣꯏ ꯕꯤꯁꯣꯖꯤꯠꯀꯤ ꯑꯦꯛꯇꯤꯡ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯗ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯑꯩꯈꯣꯏ ꯆꯥꯆꯧꯒꯤ ꯖꯨꯈꯟꯗꯣ ꯃꯥꯗꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯃꯈꯨꯟꯗꯣ ꯈꯔ ꯄꯤꯛꯏꯕꯅꯦ ꯄꯥꯏꯞ ꯅꯝꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯗꯣ ꯍꯟꯗꯣꯛꯑꯒ ꯑꯃꯨꯛ ꯆꯥꯎꯅ ꯈꯔ ꯇꯥꯏꯔꯤꯕꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯇꯥꯏꯔꯤꯅꯤ ꯑꯗꯨꯒ ꯇꯥꯏ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯔꯦꯕꯀꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯕ ꯃꯌꯥꯝ ꯄꯥꯟꯁꯜꯂꯦ ꯐꯥꯏꯅꯂꯤ ꯌꯥꯝ ꯋꯥꯅ ꯑꯗꯣ ꯈꯤꯇꯪꯗꯤ ꯀꯧꯔꯁꯨ ꯌꯥꯔꯦꯕꯀꯣ ꯐꯖꯟꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯅꯨꯡꯊꯤꯟꯒꯤꯗꯣ ꯑꯩꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯇꯨꯜꯁꯤ ꯊꯥꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤꯗꯣ ꯁꯤꯔꯦꯕꯀꯣ ꯑꯅꯧꯕ ꯊꯥꯖꯤꯜꯂꯤꯕ ꯑꯗꯣ ꯉꯁꯤꯁꯦ ꯗꯤꯟꯁꯨ ꯐꯕꯅꯤꯅ ꯄꯨꯔꯅꯤꯃꯥꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯅꯗꯣ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤꯅꯤ ꯏꯁꯤꯡ ꯑꯐꯕꯅ ꯇꯧꯔꯒ ꯆꯥꯏꯕꯤꯔꯦ
ꯑꯗꯨꯒ ꯆꯥꯏꯕ ꯂꯣꯏꯔꯒ ꯑꯩꯅ ꯂꯩ ꯑꯃ ꯊꯥꯖꯩꯌꯦꯕꯀꯣ ꯁꯤꯒꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯑꯗꯨ ꯏꯁꯤꯡ ꯈꯛꯇꯪ ꯆꯥꯏꯕꯤꯔꯦ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯠꯇꯁꯨ ꯑꯃꯈꯛ ꯊꯥꯏꯌꯦꯕꯀꯣ ꯁꯤꯁꯨ ꯀꯪꯅ ꯂꯣꯏꯔꯦꯕ ꯍꯥꯏꯗꯤ ꯎꯈꯥ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯁꯟꯕꯤꯔꯦ ꯑꯇꯩ ꯆꯥꯏꯕꯗꯣ ꯎꯕꯗꯨꯒ ꯑꯗꯨꯒ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯁꯤ ꯆꯥꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯑꯍꯥꯕꯤ ꯄꯨꯔꯛꯇꯅ ꯑꯍꯥꯕꯤ ꯆꯥꯁꯦ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯑꯩ ꯑꯍꯥꯕꯤ ꯆꯥꯔꯦ ꯃꯣꯔꯣꯛ ꯁꯥꯕꯅ ꯃꯌꯥꯝ ꯍꯥꯎꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯕꯅ ꯁꯤꯗꯣꯔꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯃꯦꯔꯥꯒꯤ ꯋꯥ ꯌꯨꯡꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯗꯣ ꯑꯩꯈꯣꯏꯁꯤꯒꯗꯤ ꯃꯦꯔꯥꯒꯤ ꯋꯥꯁꯦ ꯁꯨꯃꯥꯏꯅ ꯌꯨꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯠꯅꯕꯒꯤ ꯍꯩꯔꯨꯛ ꯁꯦꯝꯈꯤꯒꯦꯕꯀꯣ ꯑꯗꯣ ꯍꯩꯔꯨꯛꯁꯦ 3 ꯊꯣꯛꯅ ꯀꯠꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯍꯩꯔꯨꯛꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯍꯥꯏꯗꯤ ꯆꯠꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯗꯅ ꯑꯩ ꯁꯥꯎꯆꯥꯎ ꯃꯣꯏ ꯐꯁꯀꯥꯟꯗꯤꯗ ꯆꯠꯂꯨꯏꯑꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯇꯞꯄꯒ ꯑꯗꯨꯒ ꯂꯩꯍꯜꯂꯛꯏꯅꯦꯕ ꯍꯩꯔꯨꯛꯁꯦꯀꯣ ꯍꯩꯔꯨꯛ ꯑꯩꯗꯤ ꯀꯠꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯠꯂꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯤꯡꯁꯤꯟꯕꯤꯗꯅ ꯀꯠꯆꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯒ ꯍꯦꯎꯔꯕꯅꯦ ꯑꯩꯅꯦ ꯂꯥ ꯆꯠꯇꯅ ꯈꯣꯠꯇꯅ ꯍꯩꯔꯨꯛꯁꯦ ꯑꯝꯇ ꯁꯦꯝꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯁꯦꯝ ꯂꯣꯏꯔꯒ ꯑꯩ ꯊꯥꯡꯃꯩ ꯊꯥꯟꯕꯤꯗꯨꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯔꯤ ꯊꯣꯛꯍꯜꯂꯦꯕꯀꯣ ꯃꯍꯥꯗꯦꯕꯀꯤꯁꯨ ꯌꯥꯎꯅ ꯀꯠꯂꯒꯦ ꯑꯗꯣ ꯃꯔꯤ ꯊꯣꯛꯍꯜꯂꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯁꯦꯕꯥ ꯇꯧꯊꯣꯛꯑꯒꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯩ ꯂꯛꯁꯃꯤꯒꯤ ꯀꯠꯄꯗꯣ ꯃꯌꯥꯝ ꯀꯥꯎꯊꯣꯛꯇꯅ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯃꯦꯔꯥꯒꯤ ꯋꯥꯌꯨꯡ ꯃꯦꯔꯥꯒꯤ ꯃꯈꯣꯡꯗꯁꯨ ꯍꯩꯔꯨꯛ ꯀꯠꯄꯤꯔꯦ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯊꯪꯅꯕꯗꯅꯦ ꯂꯛꯈꯤꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯝꯆꯧ ꯍꯣꯏꯒꯤ ꯍꯥꯏꯗꯤ ꯄꯨꯄꯨ ꯍꯣꯏꯒꯤ ꯑꯗꯣ ꯃꯣꯏꯒꯤꯗꯁꯨ ꯀꯠꯄꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯑꯩꯅ ꯃꯍꯥꯗꯦꯕꯇ ꯍꯥꯟꯅ ꯂꯥꯛꯑꯦꯕꯀꯣ ꯃꯍꯥꯗꯦꯕꯀꯤꯁꯨ ꯑꯗꯣ ꯂꯩꯇꯅ ꯑꯩꯅ ꯍꯩꯔꯨꯛꯁꯦ ꯃꯔꯤ ꯊꯣꯛꯅ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯂꯤꯛꯈ꯭ꯔꯦꯕ ꯂꯤꯛꯑꯁꯨ ꯑꯗꯨꯝ ꯑꯩꯅ ꯂꯥꯏꯒꯤ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯀꯠꯂꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯛꯈꯤꯒꯤꯗ ꯑꯃꯨꯛ ꯀꯠꯂꯦ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤꯕꯅꯦꯀꯣ ꯑꯗꯨ ꯐꯝꯕꯗꯨꯒ ꯏꯕꯣꯛꯆꯧꯕꯤꯅ ꯀꯕꯣꯛ ꯄꯤꯔꯛꯏꯕꯅꯦꯀꯣ ꯉꯁꯤꯗꯤ ꯃꯦꯔꯥꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤꯅ ꯀꯕꯣꯛꯀ ꯇꯧꯅꯩꯗꯅꯀꯣ ꯃꯥꯟꯗꯣꯞꯇ ꯑꯗꯨꯒ ꯃꯣꯏꯒꯤ ꯈꯔ ꯀꯠꯄꯗꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯀꯅꯥꯝ ꯆꯠꯇꯦꯗꯅ ꯑꯗꯣ ꯁꯤ ꯄꯤꯔꯛꯏꯕꯅꯦ ꯆꯥꯕꯒꯤꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯀꯅꯥꯝ ꯆꯥꯗꯦ ꯑꯩ ꯏꯇꯣꯝꯇꯅꯤꯕ ꯈꯔ ꯆꯥꯒꯜꯂꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯃꯊꯣꯡ ꯆꯥꯕ ꯑꯃꯐꯥꯎ ꯇꯧꯕꯤꯗꯕꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯃꯥꯗ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯦ ꯁꯤꯗ Nói là bây giờ thi thằng này thi. Ini ngala tak udra beras na pada. Sat raga. Bini tahu na po je. Jarang tiglang ani tha tha. 상모 야우머니 상모 자르머니 너니 주세지는 놈이. ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯐꯝꯅ ꯂꯩꯕꯗꯣ ꯑꯃꯨꯛ ꯀꯕꯣꯛ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯎꯋꯦꯅ ꯑꯩꯈꯣই ꯅꯦꯆꯧꯕꯤꯅꯅꯦ ꯑꯗꯩꯗꯤ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯑꯃꯨꯛ ꯀꯣꯏꯕ ꯂꯥꯛꯏꯅꯦꯕ ꯃꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒ ꯃꯣꯏꯅ ꯁꯤ ꯍꯧꯅ ꯂꯩꯔꯝꯃꯦ ꯇꯟꯁꯦꯀꯣ ꯑꯗꯨ ꯑꯩ ꯆꯥꯔꯦ ꯂꯐꯣꯏꯁꯦ ꯆꯥꯕꯤꯗ꯭ꯔꯦꯕ ꯁꯪꯉꯦꯅ ꯁꯟꯗ ꯄꯤꯖꯒꯦ ꯁꯦ ꯅꯪ ꯑꯃ ꯆꯥꯔꯣ ꯂꯐꯣꯏ ꯑꯣꯏꯗꯤ ꯆꯥꯏ ꯌꯦꯡꯉꯣ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯗꯤ ꯁꯦ ꯈꯨꯠ ꯆꯥꯔꯤꯅꯦ ꯅꯪꯕꯨ ꯁꯦ ꯆꯥꯎ ꯑꯃꯗꯤ ꯕꯤ ꯃꯆꯥ ꯑꯗꯨꯁꯦ ꯃꯆꯥꯅꯤꯅ ꯁꯤꯗꯤ ꯃꯆꯥꯅꯤ ꯅꯪꯒꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣꯁꯤꯗꯤ ꯆꯥꯗꯦꯅꯦ ꯆꯥꯎ 이봐 ꯊꯣꯔꯥꯏ ꯃꯆꯥꯁꯤ ꯆꯥꯗꯦ ꯁꯤꯅ ꯃꯃꯥꯅꯤꯅ ꯄꯨꯝꯅꯃꯛꯇꯤ ꯃꯉꯣꯟꯗ ꯄꯤꯖꯔꯒꯦ ꯑꯍꯦꯟꯕꯁꯦ ꯀꯩꯅꯣ ꯅꯨꯡꯁꯤꯠꯕꯅ ꯑꯩꯗꯤ ꯁꯟꯁꯤꯡꯁꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯌꯧꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯦ ꯌꯦꯟꯖꯥꯡꯗꯤ ꯃꯣꯁꯣꯔꯤꯒ ꯄꯣꯡ ꯍꯋꯥꯏꯒ ꯏꯔꯣꯜꯂꯦ ꯑꯁꯤꯗ ꯉꯥ ꯑꯌꯥꯏꯕ ꯆꯥꯔꯅꯤ ꯑꯗꯩꯗꯤ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯃꯥꯅ ꯀꯣꯔꯣꯡ ꯉꯥꯟꯕ ꯑꯍꯥꯟꯕꯒꯤ ꯀꯣꯔꯣꯡ ꯉꯥꯟꯕꯗꯣ ꯑꯗꯨꯗꯣ ꯌꯦꯡꯉꯤꯕ ꯑꯗꯨ ꯐꯤꯂꯝꯗꯣ ꯌꯥꯝ ꯀꯞꯄꯅꯦꯕ ꯑꯩꯁꯨ ꯇꯧꯋꯦꯕ ꯀꯃꯔꯥ ꯀꯞꯄ ꯈꯔ ꯌꯦꯡꯕ ꯇꯥꯔꯗꯤꯅꯦ ꯍꯦꯛꯇ ꯀꯞꯊꯔꯛꯑꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯤꯁꯨ ꯌꯦꯡꯖꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯀꯞꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯁꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯇꯨꯝꯃꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ